Online Manipuri Kuki Pau Ming Tabiru Pumna Putola Shramna Kurumjari Ahan Badamaru Pau. Kuki Hmar Militant Borobe Police Station the Landarakhi Maithire Yum Maithire Mar Village Volunteer Gimio Sing Fagatuna Cherak Pigadabani Jal. Jiribangi Borobe Police Station Dangase Yupung Manga Makairom Tabada Kuki Hmar Militant Bom Yauna. Akan Mamong the Landarakhi Bagaloina Militant Jakurador the Labor Maithire Yum Maithire Jiribam Amadi Farzol the best of a Mar Village Volunteer Nangarang Barak Village Belly Dagi Mitay State Police Chat Kinabakan warning to Krabamatung a Sigilan Aduchatar Kibani Police Dagi Fangmo Pound High Borobe Police Station Gimanung Chanba Dolakhan Dagi Kuki Hmar Militant Changlalaga Jakurador Part 2 Dagi Ngase Yupung Manga Makairom Tabadagi Borobe Police Station da Bom Tararom Kapse Lakpagaloina Nanong may round kaya kap to Landarakhi Bani Maduda State Force ki Maikay dagi su handuna nakalani gi marakta kan mong da kuthongna ki bom yauna no may kapsilakpa aduda police station asida layriba CRPF personnel singi fabricated house ta thamba freezer ama yauna polam kaya amanga ta thoki masida natana Kuki Militant singna mayumay thakibadagi police station asida changjafam lauduna awaba tarba miyam gi polam kharasu amanga ta thoki amaromda militant sing aduna Jakurador da leiba Patanjali gi thau amadi chamana sungpham amaga maite gi yum amaga bom langsinduna thugairam ki madugi mathakta haukibada Tha Kharagi Manungda Kuki Militant Singna Hanna Mai Thaki Bathodokta Mapung Fana Maina Chaktan Ladiba Haisnam Premchan Kobamui Amagi Yum Sumai Thadolamki CRPF Amasung Manipur Police Commando Yauna Security Sing Mapam Aduda Sangsinduna Akan Mamawong da Khut Thongna Bada Kuki Hmar Militant Ani Fibam Luna Soki Soklaba Militant Ani Adu Thelagari Amada Haptuna Putoki Ba Una Hoki Hairi Loina na Mafam Aduda Ngase Yupung Taret Aduai Fauba Akan Mamawong da Khut Thongnaba matung Kuki Hmar Militant sing adu chen ki hairi nakalamaromda Kuki Hmar Arm Group na ngaseyu Borobe Police Station da akan mamong da landarakpada natana mitay gi yum may tharam ki bathogdok jiri apan baluf jalna akan mamong da condemn tarakli loinana Kalinagar da leiba Blooming Flower Foundation School building may tharam ki bathogdok ama mitay da maral siduna Mar Village volunteer na ngarang cherol ama thoraktuna Barak Belly da leiriba mitay sing police IRP Barak Belly Thadolaga Chat Kinaba akan mawafam thamkiba adubusu akan mamawongda yaningda ba fongdora ki loina na Mar Village volunteer gi mioi sing faduna makhoi gi mathakta logi oi action lawna baso state lengak taksilagli Manipur Police lingkhat khibagi chamaga kuntrahumdoi suba thoram ngasi pangthokre Chief Minister sindongna ba pisin khiba cherol adu asengbara aranbara haiba khangmangamde Minister Bisorjit Manipur Police lingkhat khibagi chamaga kuntrahumdoi suba Rising Day gining sing thoram ngasi ahanba Manipur Rifles ki parade ground da Work Science and Technology Forest and Environmental and Climate Change amadi Agriculture Minister TS Bisorjit na thoiba mithunglen oiduna pangthokre thoram asiga mari leinana paumi singna hangba wahangi paukhum piraduna thoiba mithunglen oikiba Minister Bisorjit na phongdokhibada Prime Minister da MLA Taramapanna khuyek piduna pisin khiba cherol adu Sasin Nabra Natraga Sengbara Haibadu Khangde Haina Fongdoki Loinana Achumbara Natraga Aran Bani Haibadu Magna Haibangamde Madugi Achum Aran Adudi Expert Singna Haigadabani Haina Minister Bisorjit na Fongdoki Ngasegi Thoram Aduda Contingent Kayana Mas Parsat Kibaga Loinana Manipur Police ki Haithoi Singthoba Amadi Sarit Charagi Oiba Thoram Kaya Utki Thoram Aduda Manipur Legislative Assembly Speaker T.A. Saitabarta Minister Dr. S. Ranjan, Y. Khemchan, Kasim Basum, T.S. Basanta, MLA Shingi Loinana, State Asig the Central gi official Singna Sarugyaki, Loinana Manipur Police Department na Chahi Kudingi Piba, DGP, Trophy for the Best Police Station 2024, Ahanba Oina Lamphun Police Station, Imphal West District, Anisuba Mana Oina Jiribam Police Station. Jiribam District Amadi Churchanpur Women Police Station, Churchanpur District Ahum Subamana Oina Pasoi Police Station, Imphal West District Amadi Bishnupur Police Station, Bishnupur District Kusinaki. Masiga Loinana DGP Award for Best Police Officer 2024 ki Oina Ahanba Mana, Women Police Station, Bishnupur District Sub Inspector L. Sarjubala Devi Amadi Urkhul District Women Police Station ki Sub Inspector Basum Mina The Lanthoki Loinana DGP Trophy for Best Battalion gi Oina Ahanba Mana Oina Ahanba Manipur Battalion
Manipur Rifles Imphal Anisuba Mana Oina Anisuba Battalion, Manipur Rifles Imphal Amadi, Nipan Suba Battalion, Manipur Rifles, Laikul Chandel Anida, Piki Ahum Suba Manana, Nipan Suba, Khavaisoi Battalion, Indian Reserve Commando Battalion, Khavaisoi Amadi, Manga Suba Battalion, Manipur Rifles, Khongzarol, the Piki, Hariba Manasing Asida Trophy, Commendation Certificate Amadi, Selgi Manasing Yauri, Thorom Aduda Manipur Police Ki, Achievement Singh DGP Rajiv Singh na, Pathok Paga Loina Manipur Police na Lauduna Lagliba Thodang Kayasing Adu Thorom Aduda Tiliba Miam the Kanganki Atoiba Mitunglen gi Warol Pira Duna Minister TS Bishorjina Police Amadi Miam Galainariba Mari Asi Cheshin Naba Police Sing na duty to Wada Miam da Kaiga the Batavok Tori the Bani Haiki Masiga Loina Lenga Asina Inkalagli Banaha Singbu Mayaka Bachinja ki EI de Kalhonaba Paikalagliba War on Drugs ki Khongzang the police personnel and Loriba Thodang Kayabusu Tagatwa Fongdoki Chief Minister Shindokpagi Matangda Central Lengakta Iba Cherol Pisen ki Haibawa from Adugi Matangda Karimata Khangde Haina Minister Bishorjina Paumi Sina Hangbawa Hangi Paukhum Pira Duna Fongdoki Apun Bagi Saktam Gang na Bagi Lalakta Fambal Lana Henalum Naloba Illegal Migrant Jin Kuki Jo narco terrorist na Manipur ke apun basaktam thugai na baho ki bachahi 2023 ki May ahum dagi Landarakhi ba tha tara tare mapung faraklaba fawba warusin purak pangamdana lairi watho asigi warusin central government na purak na bahonari harabasu warusin purak pangamdana lairakpadagi tha tara tare mapung fazilakhi bani nakal amaromdana Kuki terrorist singi maikai dagi Chief Minister and Biren Sindok triba makai wari sanare habigi demand tawba lairi Kuki terrorist singi pandam di CM Biren Sindok tabatar badi makoi ki separate administration ki demand mai pak pangamgani CM Biren na popi thaba umang kok thokpa anoba khul sing lingkhatpa amadi drug lalon ba thingbagi war on drugs ki lanjang chatharakhiba sina makoi ki pandam mai pak pangamlaroi Chief Minister Biren na mitop changlakpa thingnaba ILP chana hanba Indore Myanmar border paring Sambal Khan ba amadi FMR chana hanba horakhiba loinana NRC chana hanaba tharang lokhalakhiba sing asina maram oiraga Kukisingna chahi kayagi mamangdagi sagalakhiba Kukisingi oiba leibak jalengam semba mai pak pangamloi khangbadagi lan chathabaga loinana CM Sindokna bagi demand tawrakhibani Kukisingna makhoigi pandam phangnaba changsilagliba political gi oiba lalong ani khulai oina sizinnarakibani ahan balalong na khulai gi lan chathaba amadi CM Biren Sindokna ba demand tawbani makhoina mamang chahi gi May ahum dagi Khanghaudana Faba Makhagi Lan gi Khusu Kulai Sizinaduna Mitei Miyangi Yum Sing Paktang na Mai Thaduna area domination tawba amadi Mitei Sing awu ba mafamda Paktang na miha genocide chatharakibani Mitei Miyam na maramdamda Lanjen na handuna khamtheng na awaba chaitheng pibani Mitei Miyam na hingbada awaba kaya mayok narakpa matamda wathok asigi waroisin purakna ba haijarakpa matamda Chief Minister Sindok triba makai wari sanara haibagi firef lawrabadi Mitei Miyam na CM Sindok na ba kholaw lawrakpa matamda Mitei Masel gi apun bagi panggal sontahanba ngamgani haibagi lalong chatharakibani Kukisingna Manipur thugai na ba chatharakiba lalong singda Kuki MLA Minister Darana Fongna sagugatuna Mai Pakna Bohonarakhiba Seda Mitei MLA Minister Singi Maraktagi Khudong Chaba Lauduna CM Sindokna ba famba la chatharakiba asi laibak thibani Minister MLA kharana khaliba wakhal amadi lawriba firep asi furup ki apun masaktam kaiba yade khangde Famba Lana Hena Lumna Lobagi Thongni Lowi, Toliba Wato Asiga Mari Lenana Manipur Legislative Assembly Speaker T.S. Sajaberta, Power Minister Thongam Bisorjit Amasong, RDN PR Minister Y. Kemsan Yauna ruling the Lariba MLA Taraga Mapana, Quick Pibachurul Ama Hokibaleba Pupanumita Prime Minister the Pisin Cray. Hariba du da yarba maroiba wafam singi manungda state asida thuba matamda tangdu leitaba purakna bagi damakta leiriba stakeholder pumna makka wari sanabagi thabak lokhatpiu irang asiga mari leinana central forcing masing khangdana state asida deploy tawragasu hauzik fawba irang asi loisin mangamdana leiri Manipur miyam buchahi ama makai Fazilaglaba fawba masing yamdaba central force yauna irang asi lakshinnaba honabada tangdu leitaba purakpa ngamdriba sigi wahang hangli haiba wafam thamladuna hiram asida pungling chingsinki haibasini atoba media kharadana pisinkiba cherol aduda CM Sindokna ba wafam yawi pisinkiba cherol adu haukiba leba panumita New Delhi da Ministry of Home Affairs na silaga state asigi Mitei Kuki Nagagi MLA singi apunba mifam ama pangthoktuna state asida tangdu leitaba purakna ba pangthokiba mifam adugi nungan baga ruling the Leiba MLA Taraga Mapalna Mokogi Gerald Odu Prime Minister ki Office ki Kuthangda Narendra Modi da Pisin ki Haibasi Gerald Odu da CM Sindok pagi wafam dipan bagi wafam leite atopa pauche kharadana MLA Taraga Mapalna PM da Gerald Pisin kre haiba wafam amadi CM na masa resign tawzarage hai kre haiba chingba wafam sing fongnaba
ꯌꯥꯎꯔꯛꯈꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯤꯑꯦꯝꯒ ꯄꯨꯟꯅ ꯍꯔꯤꯌꯥꯅꯥꯗ ꯂꯩꯔꯤꯕ ꯁꯤꯑꯦꯝꯒꯤ ꯄꯤ.ꯑꯥꯔ.ꯑꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯤꯑꯦꯝ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ, ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜ ꯑꯗꯨꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯂꯒ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯂꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯇꯕ ꯅꯠꯇꯦ꯫